Okay, all of you, good morning. Mamangi class ta hantaki lakadawriba second term gi waina Manipuri naswongi waina chapter 5, 6, 7, 8 amadi 10 hairiba larisingje parajingje takpa nainaba loigre aduna ngasigi class tagi haugadawribasina Manipuri nongin aduna Manipuri nongin jike jo hantaki laiba forthcoming second terminal examination gi syllabus daida base tawragani ko talakadoje aduna hantaki Manipuri nongin gi jo second terminal examination ji daida manu soliba syllabus sinje parajingje kari-karino haibun tamsaida manga subalatam Panchayati Raj Taruk Subalatam Manipuri Jagoi Tarya Subalatam Bharat ki Shundrangi Thauram Pareng Amadi Nipan Subalatam Tamthiraba S Amasung Inkhalaliba Naharwan Hariba Paramarijni Aduna ngasi ahanbagi class ta naina gadawriba je manga suba para Panchayati Raj hariba paraje gentareko Panchayati Raj magi aibana Songtham Manihar Singha page number 23 dagina page number 27 bawni munna yangje page number 23 Panchayati Raj Khungangda miyamgi wayel haibani ko magi wahando hairagade monataji Panchayati Raj haibagi wahando ki Khungangda miyamgi wayel haibani. Okay, start. Aikhoigi laibak Bharat Barsha Prithivida mi yamna tabada Sainagi hek mathangda layaba Prithivigi manungda mishing yambada ani suba laibak to karamba laibak no hairagadi aikhoigi Bharat se lakadoine ko dan tabla Prithivigi manungda mishing khwai yamba laibak na Saina laire Sainagi hek mathangda aikhoigi Bharat Barsha Bharat sena khoigi Prithivigi manungda mi yamna tabada ani suba nayaba amuka hana haige aikhoigi laibak Bharat Barsha Prithivida mi yamna tabada Sainagi hek mathangda layaba adubu Prithivigi manungda khwaidagi sauba gantranta haibadi miyamgi wayel laiba mafamdi laibak asineba Prithivigi manungda gantranta haibadi miyamgi wayel laiba khwai sauba laibakti karamba laibak no haiba taragadi aikhoigi Bharat Barsha haibadi Bharat siniko Prithvi daida hana nithau palingai matamdadi khoigi higher class ki middle class ki slavery amadi third class ki aidana miwai je kanglup ahum thona khaido ami adubo haujikti democracy chale nithau panre hoi nithau panba taraga chu maming tagi hoina laireba nithau je aduna hairiba ayamba laiba khudimok singje loinaba democracy chale democracy chalaba Prithivigi laiba khudimok singje masdaida khwaidagi sauna democracy chapa haibadi gantranta chapa Manipuri da haragana miyamgi waye laiba haragadi khoigi Bharat Barsha Bharat sinaba top masak amana yamlaba myoising asigi sada hundragi mathakta khungangsingda layaba adagi amuksu top masak amana ne Prithivigi manungda khoigi gantranta haibadi miyamgi wayel laibakse Prithivigi manungda Bharat Barsha na Bharat na khwai chaure hareko adubone amuk top je khoigi Prithivigi laibak mayamje masigi manungjaida Bharat hairiba laibakse masidi sama thopagi manungda humpu taradi khungangi lamna ayambane aba
ꯌꯥꯗꯦꯀꯣ ꯆꯥ ꯍꯨꯝꯐꯨ ꯇꯔꯥ ꯈꯛꯇ ꯅꯠꯇꯦꯀꯣ ꯍꯨꯝꯐꯨ ꯇꯔꯥꯒꯤ ꯃꯊꯛꯇ ꯈꯨꯡꯒꯪꯒꯤ ꯂꯝꯅ ꯑꯌꯥꯝꯕꯅꯦꯕ ꯁꯤꯕꯨꯅꯤꯀꯣ ꯁꯤꯗꯩꯗ ꯍꯥꯏꯁꯦ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯑꯃꯅ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯆꯥꯗ ꯍꯨꯝꯐꯨ ꯇꯔꯥꯒꯤ ꯃꯊꯛꯇ ꯈꯨꯡꯒꯪꯁꯤꯡꯗ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯋꯥꯌꯦꯜ ꯃꯄꯨꯡ ꯐꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯨꯡꯒꯪꯁꯤꯡꯗ ꯃꯗꯨꯒꯤ ꯑꯆꯦꯠꯄ ꯌꯨꯝꯐꯝ ꯁꯦꯝꯕ ꯇꯥꯏ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯖꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯋꯥꯌꯦꯜ ꯃꯄꯨꯡ ꯐꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯨꯡꯒꯪꯁꯤꯡꯗ ꯃꯗꯨꯒꯤ ꯑꯆꯦꯠꯄ ꯌꯨꯝꯐꯝ ꯁꯦꯝꯕ ꯇꯥꯏ ꯌꯨꯝꯐꯝ ꯑꯗꯨ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯅ ꯍꯥꯏꯕꯗꯤ ꯈꯨꯡꯒꯪꯒꯤ ꯑꯄꯨꯟꯕ ꯋꯥ ꯇꯥꯅꯐꯝꯅ ꯑꯣꯏꯔꯛꯑꯦꯕ ꯍꯥꯏꯔꯤꯕ ꯀꯔꯤꯒꯨꯝꯕ ꯈꯨꯡꯒꯪ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯈꯨꯡꯒꯪ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯌꯥꯝꯁꯤꯒꯤ ꯋꯥꯌꯦꯜ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯑꯆꯦꯠꯄ ꯌꯨꯝꯐꯝ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯛꯑꯦꯕ ꯃꯁꯤꯒꯤ ꯌꯨꯝꯐꯝꯁꯤꯒꯤꯗꯃꯛꯇ ꯀꯩ ꯗꯔꯀꯥꯔ ꯑꯣꯏꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯁꯦ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯁꯤꯅ ꯑꯣꯏꯔꯛꯑꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯨꯟꯅ ꯇꯥꯁꯤꯀꯣ ꯄꯔꯥꯁꯦ ꯈꯤꯇꯪ ꯑꯗꯨꯝ ꯂꯨꯕꯅꯤꯀꯣ ꯁꯤꯒꯨꯝꯕ ꯄꯔꯥꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒꯁꯨ ꯈꯤꯇꯪ ꯆꯥꯟꯅꯕꯁꯨ ꯑꯣꯏꯗꯦꯗꯅꯀꯣ ꯁꯤꯒꯨꯝꯕꯁꯦ ꯆꯞ ꯆꯥꯕ ꯏꯆꯝ ꯆꯝꯕ ꯋꯥꯔꯤ ꯀꯃꯟ ꯁꯦꯟꯁꯀꯤ ꯑꯣꯏꯕ ꯋꯥꯔꯤ ꯅꯠꯇꯦꯕ ꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯅ ꯀꯃꯟꯒꯤ ꯑꯣꯏꯕ ꯖꯦꯅꯔꯦꯜꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯈꯨꯡꯒꯪꯒꯤ ꯑꯣꯏꯅꯁꯨ ꯇꯧꯕ ꯑꯗꯨꯅ ꯈꯤꯇꯪ ꯐꯦꯛ ꯇꯨ ꯐꯦꯛ ꯑꯣꯏꯅꯁꯨ ꯂꯥꯛꯄ ꯑꯗꯨꯒ ꯇꯣꯏꯅ ꯄꯥꯛ ꯁꯤꯖꯤꯟꯅꯕ ꯇꯥꯟꯅꯕ ꯄꯣꯠꯁꯨ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯅꯤ ꯃꯨꯟꯅ ꯇꯥꯖꯤ ꯑꯁꯤꯒꯨꯝꯕ ꯄꯟꯆꯥꯌꯠꯀꯤ ꯋꯥꯌꯦꯜ ꯑꯁꯤ ꯚꯥꯔꯠꯇ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯏ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯇꯅꯦ ꯄꯟꯆꯥꯌꯠꯁꯦ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯣ ꯍꯥꯏꯕꯗꯤ ꯄꯟꯆꯥꯌꯠꯀꯤ ꯋꯥꯌꯦꯜꯁꯦ ꯚꯥꯔꯠꯇ ꯀꯔꯝꯕꯒꯤ ꯃꯇꯝꯗꯒꯤ ꯂꯩꯔꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯁꯦ ꯃꯁꯤꯗꯒꯤ ꯂꯩꯔꯛꯑꯦꯅ ꯈꯨꯝꯒꯗꯣꯏꯅꯤ ꯑꯗꯨꯝ ꯀꯣꯏꯁꯟ ꯀꯣ ꯋꯥꯍꯩ ꯄꯔꯦꯡ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯀꯣꯏꯁꯟ ꯄꯨꯊꯣꯔꯛꯄ ꯌꯥꯏ ꯑꯗꯨꯝ ꯄꯥꯈꯨꯝ ꯊꯣꯛꯄ ꯌꯥꯏ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯟꯅ ꯃꯨꯟꯅ ꯇꯥꯁꯤ ꯃꯨꯟꯅ ꯄꯥꯁꯤꯀꯣ ꯕ꯭ꯔꯤꯇꯤꯁꯅ ꯂꯥꯛꯄꯗꯒꯤ ꯃꯗꯨ ꯊꯨꯒꯥꯏꯈꯤ ꯕ꯭ꯔꯤꯇꯤꯁ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯆꯠꯅꯔꯛꯑꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯟꯆꯥꯌꯠꯀꯤ ꯋꯥꯌꯦꯜꯁꯦ ꯑꯗꯨꯕꯨ ꯕ꯭ꯔꯤꯇꯤꯁ ꯂꯥꯛꯄ ꯃꯇꯝꯗꯒꯤ ꯃꯁꯤꯒꯤ ꯋꯥꯌꯦꯜꯁꯦ ꯊꯨꯒꯥꯏꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯍꯪꯕ ꯌꯥꯔꯦ ꯚꯥꯔꯠꯇ ꯕ꯭ꯔꯤꯇꯤꯁ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯄꯟꯆꯥꯌꯠꯀꯤ ꯔꯥꯖ ꯍꯥꯏꯕꯗꯤ ꯄꯟꯆꯥꯌꯠꯀꯤ ꯔꯥꯖꯁꯦ ꯂꯩꯔꯝꯕ꯭ꯔꯥ ꯂꯩꯔꯝꯗꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯂꯩꯔꯝꯃꯤ ꯍꯥꯏꯒꯗꯣꯏꯅꯤꯀꯣ ꯂꯩꯔꯝꯕꯁꯦ ꯕ꯭ꯔꯤꯇꯤꯁ ꯂꯥꯛꯑꯒ ꯕ꯭ꯔꯤꯇꯤꯁꯅ ꯃꯁꯤ ꯊꯨꯒꯥꯏꯔꯛꯄꯅꯦꯕ ꯒꯥꯟꯙꯤꯖꯤꯅ ꯈꯨꯡꯒꯪꯁꯤꯡꯕꯨ ꯃꯁꯥ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯅꯕ ꯄꯟꯆꯥꯌꯠ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯕ ꯄꯥꯝꯈꯤꯑꯕ ꯍꯥꯏꯔꯤꯕ ꯕ꯭ꯔꯤꯇꯤꯁ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯂꯩꯔꯛꯑꯕ ꯑꯩꯈꯣꯏꯒꯤ ꯄꯟꯆꯥꯌꯠꯀꯤ ꯋꯥꯌꯦꯜꯁꯦ ꯕ꯭ꯔꯤꯇꯤꯁ ꯂꯥꯛꯄꯗꯒꯤ ꯃꯨꯊꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯕ꯭ꯔꯤꯇꯤꯁ ꯂꯥꯛꯄꯗꯒꯤ ꯃꯨꯊꯠꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯄꯟꯆꯥꯌꯠꯀꯤ ꯋꯥꯌꯦꯜꯁꯦ ꯄꯟꯆꯥꯌꯠꯀꯤ ꯆꯠꯅ ꯄꯊꯥꯞꯁꯦ ꯀꯅꯥꯅ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯕ ꯄꯥꯝꯃꯝꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤꯀꯅꯥꯅ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯕ ꯄꯥꯝꯃꯝꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯒꯥꯟꯙꯤꯖꯤꯅ ꯈꯨꯝꯒꯗꯣꯏꯕ ꯑꯗꯨꯕꯨꯅꯤꯀꯣ ꯁꯤꯗꯩꯗ ꯍꯥꯏꯁꯦ ꯒꯥꯟꯙꯤꯖꯤꯅ ꯈꯨꯡꯒꯪꯁꯤꯡꯕꯨ ꯃꯁꯥ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯅꯕ ꯄꯟꯆꯥꯌꯠ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯕ ꯄꯥꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏ ꯑꯁꯦꯡꯕ ꯅꯤꯡꯇꯝꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯈꯔꯇꯅ ꯄꯥꯡꯒꯜ ꯁꯛꯇꯤ ꯄꯥꯏꯕ ꯑꯗꯨꯅ ꯑꯣꯏꯊꯣꯛꯂꯣꯏꯑꯕ ꯒ꯭ꯌꯥꯟ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯀꯔꯤ ꯍꯥꯏꯔꯝꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤ ꯈꯨꯝꯒꯗꯣꯏꯅꯤ ꯑꯁꯦꯡꯕ ꯅꯤꯡꯇꯝꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯈꯔꯇꯅ ꯄꯥꯡꯒꯜ ꯁꯛꯇꯤ ꯄꯥꯏꯕ ꯑꯗꯨꯅ ꯑꯣꯏꯊꯣꯛꯂꯣꯏ ꯃꯗꯨ ꯄꯥꯏꯕ ꯉꯝꯕꯗꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯒꯗ ꯑꯣꯏꯊꯣꯛꯀꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯖꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯔꯝꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯁꯦꯡꯕ ꯅꯤꯡꯇꯝꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯈꯔꯇꯅ ꯄꯥꯡꯒꯜ ꯁꯛꯇꯤ ꯄꯥꯏꯕ ꯑꯗꯨꯅ ꯑꯣꯏꯊꯣꯛꯂꯣꯏ ꯃꯗꯨ ꯄꯥꯏꯕ ꯉꯝꯕꯗꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯒꯗ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯑꯣꯏꯔꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯉꯥꯡꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯏꯅꯤꯡꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯉꯥꯡꯅꯤꯡꯅ ꯍꯥꯏꯅꯤꯡꯅ ꯇꯧꯅꯤꯡꯅ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯍꯥꯏꯗꯅ ꯉꯥꯡꯕ ꯌꯥꯔꯝꯗꯦ ꯁꯛꯄ ꯌꯥꯔꯝꯗꯦ ꯏꯕ ꯌꯥꯔꯝꯗꯦ ꯇꯧꯕ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯃꯅꯤꯡ ꯃꯈꯥ ꯇꯝꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯥꯅ ꯅꯤꯡꯊꯧ ꯈꯪꯍꯟꯗꯅ ꯀꯌꯥꯃꯔꯨꯝ ꯏꯗꯅ ꯂꯣꯠꯇꯅ ꯊꯝꯃꯝꯃꯤ ꯄꯨꯌꯥꯗ ꯀꯩꯗ ꯏꯗꯅ ꯄꯨꯌꯥ ꯃꯩ ꯊꯥꯕ ꯀꯥꯟꯅꯒ ꯇꯧꯔꯤꯗꯨꯅꯤꯀꯣ ꯑꯗꯨꯅ ꯃꯗꯨꯃꯥꯏꯅ
ꯍꯧꯖꯤꯛ ꯑꯩꯅ ꯉꯝꯂꯣꯏꯗꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯉꯣꯟꯗ ꯐꯣꯔꯁꯅ ꯒꯟ ꯄꯣꯏꯟꯠꯅ ꯅꯪ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯩ ꯊꯥꯗꯣꯛꯀꯅꯤ, ꯅꯪꯒꯤ ꯅꯆꯥꯅꯁꯨ ꯂꯣꯏꯅꯃꯛ ꯇꯨꯝꯅꯕ ꯍꯥꯠꯇꯣꯛꯀꯅꯤ ꯈꯣꯠꯇꯣꯛꯀꯅꯤ, ꯑꯗꯒꯤ ꯅꯪ ꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯍꯥꯠꯀꯅꯤ ꯇꯨꯛꯀꯅꯤꯅ ꯑꯗꯨꯃꯥꯏꯅ ꯒꯟ ꯄꯣꯏꯟꯠꯇ ꯁꯛꯇꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯃꯥꯒꯤ ꯃꯈꯥ ꯄꯣꯟꯗꯅ ꯃꯥꯅ ꯅꯝꯗꯅ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛꯇꯨꯕꯨ ꯃꯥꯅ ꯅꯝꯗꯅ ꯄꯥꯡꯊꯣꯛꯍꯟꯕꯗꯤ ꯌꯥꯏꯑꯕꯀꯣ, ꯑꯗꯨꯕꯨ ꯇꯨꯡ ꯀꯣꯏꯕꯗꯤ ꯌꯥꯔꯣꯏꯑꯕ ꯅꯠꯇ꯭ꯔꯥ? ꯊꯃꯣꯏꯁꯤꯅ ꯊꯋꯥꯏꯁꯤꯅ ꯌꯥꯅꯤꯡꯅ ꯄꯥꯝꯅ ꯇꯧꯕ ꯊꯕꯛ ꯅꯠꯇꯕꯅꯤ나 ꯃꯗꯨ ꯇꯨꯡ ꯀꯣꯏꯅ ꯀꯩꯁꯨ ꯄꯥꯡꯊꯣꯛꯄ ꯇꯧꯕꯗꯤ ꯌꯥꯔꯣꯏꯑꯕ. ꯑꯗꯨꯅ ꯃꯥꯏꯁꯨ ꯄꯥꯛꯑꯣꯏ ꯃꯍꯩꯁꯨ ꯌꯥꯜꯂꯣꯏ. ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯀꯦ ꯇꯨꯡ ꯀꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯊꯕꯛꯇꯣ ꯑꯩ ꯏꯁꯥꯅ ꯄꯥꯝꯅ ꯇꯧꯅꯤꯡꯅ ꯇꯧꯕ ꯆꯠꯅꯤꯡꯅ ꯆꯠꯄꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ. ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯁꯨꯞꯅꯝ ꯁꯥꯁꯟꯅ ꯇꯧꯕ, ꯁꯨꯞꯅꯝ ꯁꯥꯁꯟꯅ ꯆꯠꯄ ꯊꯕꯛ ꯊꯧꯔꯝ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡꯁꯦ ꯃꯁꯤꯗꯤ ꯃꯥꯏ ꯄꯥꯛꯂꯣꯏ ꯃꯍꯩ ꯌꯥꯜꯂꯣꯏ ꯍꯥꯏꯕꯗꯨꯕꯨꯅꯤꯀꯣ ꯁꯤꯗꯩꯁꯤꯗꯩꯗ ꯒꯥꯟꯙꯤꯖꯤꯅ ꯍꯥꯏꯔꯤꯁꯦ. ꯅꯦꯛꯁꯇ ꯑꯃꯨꯛ ꯌꯦꯡꯉꯁꯤ. ꯁꯪꯕꯤꯙꯥꯟꯒꯤ ꯑꯥꯔꯇꯤꯀꯜ 90ꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯥꯡꯒꯜ ꯄꯤꯗꯨꯅ ꯄꯟꯆꯥꯌꯠꯀꯤ ꯋꯥꯌꯦꯜ ꯆꯠꯅꯍꯟꯅꯕ ꯍꯥꯏꯔꯤ. ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯁꯤ. ꯁꯪꯕꯤꯙꯥꯟꯒꯤ ꯑꯥꯔꯇꯤꯀꯜ 90ꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯥꯡꯒꯜ ꯄꯤꯗꯨꯅ ꯄꯟꯆꯥꯌꯠꯀꯤ ꯋꯥꯌꯦꯜ ꯆꯠꯅꯍꯟꯅꯕ ꯍꯥꯏꯔꯤ. ꯑꯩꯈꯣꯏꯒꯤ ꯁꯪꯕꯤꯙꯥꯟꯒꯤ ꯀꯔꯝꯕ ꯑꯥꯔꯇꯤꯀꯜ ꯀꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯥꯡꯒꯜ ꯄꯤꯗꯨꯅ ꯄꯟꯆꯥꯌꯠꯀꯤ ꯋꯥꯌꯦꯜ ꯆꯠꯅꯍꯟꯅꯕ ꯍꯥꯏꯔꯝꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯥꯔꯇꯤꯀꯜ 90ꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯝꯒꯗꯣꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯩꯔꯦꯀꯣ. ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯁꯪꯕꯤꯙꯥꯟꯒꯤ ꯑꯥꯔꯇꯤꯀꯜ 90ꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠꯁꯤꯡꯗ ꯀꯔꯤ ꯆꯠꯅꯅꯅꯕ ꯍꯥꯏꯔꯝꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯥꯡꯒꯜ ꯄꯤꯗꯨꯅ ꯄꯟꯆꯥꯌꯠꯀꯤ ꯋꯥꯌꯦꯜ ꯆꯠꯅꯍꯟꯅꯕ ꯍꯥꯏꯔꯝꯃꯦꯅ ꯈꯨꯝꯒꯗꯣꯏꯕ. ꯑꯗꯨꯅ ꯀꯣꯏꯁꯟꯒꯤꯗꯤ ꯋꯥꯟꯊꯣꯛ ꯋꯥꯟꯁꯤꯟ ꯇꯧꯔꯒ ꯈꯨꯝꯕ ꯌꯥꯝꯅ ꯌꯥꯈ꯭ꯔꯦ. ꯑꯗꯨꯅ ꯈꯔ ꯃꯨꯟꯅ ꯆꯦꯛꯁꯟꯅ ꯄꯥꯁꯤ. ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯄꯟꯆꯥꯌꯠꯀꯤ ꯆꯠꯅ ꯄꯊꯥꯞꯁꯤꯗꯤ 1942ꯗ ꯇꯧꯈꯤꯕ 73 ꯁꯨꯕ ꯁꯪꯕꯤꯙꯥꯟꯒꯤ ꯑꯦꯃꯦꯟꯃꯦꯟꯠꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦꯕ. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯄꯟꯆꯥꯌꯠꯀꯤ ꯆꯠꯅ ꯄꯊꯥꯞꯁꯦ ꯀꯔꯝꯕ ꯑꯦꯃꯦꯟꯃꯦꯟꯠꯒꯤ ꯃꯇꯨꯡ ꯏꯟꯅꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯪ ꯁꯣꯛ 1942ꯗ ꯇꯧꯈꯤꯕ 72 ꯁꯨꯕ ꯁꯪꯕꯤꯙꯥꯟꯒꯤ ꯑꯦꯃꯦꯟꯃꯦꯟꯠꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤꯅ ꯈꯨꯝꯒꯗꯣꯏꯅꯤꯀꯣ. ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯄꯟꯆꯥꯌꯠꯀꯤ ꯆꯠꯅ ꯄꯊꯥꯞꯁꯤꯡꯒꯤ ꯃꯑꯣꯡꯗ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯂꯩꯌꯦꯕ. ꯀꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯄꯟꯆꯥꯌꯠꯀꯤ ꯆꯠꯅ ꯄꯊꯥꯞꯁꯤꯡꯒꯤ ꯃꯑꯣꯡꯗ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯂꯩꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤꯅ ꯈꯨꯝꯒꯗꯣꯏꯕꯀꯣ. ꯁ꯭ꯇꯦꯠ ꯑꯃꯒ ꯑꯃꯨꯛ ꯃꯥꯒꯤ ꯄꯟꯆꯥꯌꯠꯀꯤ ꯆꯠꯅ ꯄꯊꯥꯞꯁꯦ ꯑꯃꯨꯛ ꯃꯥꯟꯅꯗꯦꯀꯣ. ꯑꯗꯨꯅ ꯃꯥꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯄꯟꯆꯥꯌꯠꯀꯤ ꯆꯠꯅ ꯄꯊꯥꯞꯁꯤꯡꯒꯤ ꯃꯑꯣꯡꯗ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯈꯔ ꯂꯩꯌꯦꯕ. ꯑꯗꯨꯕꯨ ꯃꯄꯨꯡ ꯑꯣꯏꯕꯁꯤꯡꯗꯗꯤ ꯃꯥꯟꯅꯅ ꯆꯠꯂꯦꯕ. ꯑꯗꯨꯕꯨ ꯃꯄꯨꯡ ꯑꯣꯏꯅꯗꯤ ꯃꯥꯟꯅꯅ ꯆꯠꯂꯤ. ꯏꯃꯨꯡ ꯑꯃꯒ ꯃꯥꯒꯤ ꯆꯠꯅ ꯄꯊꯥꯞ ꯅꯤꯇꯤ ꯅꯤꯌꯣꯝ ꯔꯨꯜ ꯃꯥꯟꯅꯗꯦ ꯀꯣ ꯑꯍꯟ ꯁꯥꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯠꯇ꯭ꯔꯥ? ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯁ꯭ꯀꯨꯜ ꯑꯃꯒ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯆꯞ ꯆꯥꯅ ꯃꯥꯟꯅꯕꯗꯣ ꯃꯥꯟꯅꯗꯦꯕ ꯅꯠꯇ꯭ꯔꯥ? ꯂꯩꯔꯤꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯒꯤ ꯁꯪꯁꯊꯥꯗꯨꯒꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯨꯒꯤ ꯃꯈꯥꯗꯨꯒꯤ ꯂꯩꯔꯤꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯨꯒꯤ ꯈꯔ ꯃꯈꯥ ꯄꯣꯜꯂꯤꯀꯣ. ꯑꯗꯨꯕꯨ ꯄꯥꯟꯗꯝꯗꯤ ꯑꯃꯈꯛꯇꯅꯦꯕ ꯅꯠꯇ꯭ꯔꯥ? ꯑꯉꯥꯡꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯍꯩꯍꯟꯕ, ꯃꯁꯥ ꯃꯎ ꯐꯒꯠꯍꯟꯕ, ꯂꯨꯅ ꯅꯥꯟꯅ ꯂꯩꯍꯟꯕ, ꯑꯃꯗꯤ ꯃꯁꯥ ꯃꯔꯣꯝꯗꯣꯝ ꯍꯤꯡꯖꯕ ꯉꯝꯅꯕꯒꯤ, ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯅꯅꯕꯒꯤ, ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤ, ꯃꯊꯛꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤ, ꯆꯠꯀꯅꯤ, ꯇꯧꯒꯅꯤꯅꯆꯤꯡꯕꯁꯤꯡꯗꯣ ꯃꯗꯨ ꯂꯣꯏꯅꯃꯛ ꯇꯝꯃꯛꯀꯗꯣꯏꯅꯦꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯅꯠꯇ꯭ꯔꯥ? ꯃꯥꯒꯤ ꯄꯥꯟꯗꯝꯗꯤ ꯑꯃꯈꯛꯇꯅꯤ. ꯑꯗꯨꯕꯨ ꯆꯠꯅ ꯄꯊꯥꯞꯇꯤ ꯅꯠꯇ꯭ꯔꯥ? ꯁ꯭ꯀꯨल ꯑꯃꯒ ꯃꯥꯟꯅꯗꯕꯗो. ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯄꯟꯆꯥꯌꯠꯁꯤꯁꯨ ꯁ꯭ꯇꯦꯠ ꯑꯃꯒ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯔ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯋꯥꯟꯊꯣꯛ ꯋꯥꯟꯁꯤꯟ ꯇꯧꯕꯗꯤ ꯂꯩ. ꯑꯗꯨꯕꯨ ꯃꯄꯨꯡ ꯑꯣꯏꯕꯗꯤ ꯆꯞ ꯃꯥꯟꯅꯩꯌꯦꯕ. ꯃꯈꯣꯏ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯤ. ꯀꯣꯛꯇ ꯃꯁꯤ ꯈꯨꯡꯒꯪꯗꯒꯤ ꯖꯤꯂꯥꯒꯤ ꯍꯥꯏꯕꯗꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯥꯛ ꯐꯥꯎꯕꯗ
mathang ahum naigani amasung mathangsing asi siamnaba kayasing oiganebako magi kanoching do yangaje masi khungangdagi jila natra khoigi jila hargadi english ta hargana district tuni ko district ki thak phawbada mathang ahum naigani amasung mathangsing asi siamnaba kayasing oiganeba next samda makhoi thangai siangna wayanaba pangal amasung dai punabagi thaudang sinagadabana adagi amukso hairake moigi rule jingduni ko makhoi thangai siangna wayanaba pangal amasung dai punabagi thaudang sinagadabani sine next page number 24 da muyangse next point number laida makhoi dai mapung phana pangthoknaba panchayat ki loisangsinda matik chaba senpham pithagadabana adagi amuksu point number 3 da muna yangsiko makhoi dai mapung phana pangthoknaba panchayat ki loisangsinda matik chaba sel pithagadabana haibadi karigumba thabak ama tawuma tamsida khoigi paisa loisangidana ko paisa sangdragadi ambo yate aduna masigi ngasagi thabak thoramjingdo phajana pangthokpa ngamnabgidamakta panchayat ki loisangsinda matik chaba senpham pithagadabana next point number mitta yangje pathap asi tungda mathang pangal amasung dai yanthokpa ngambagi lambi yatuna thamgadabana adagi amuksu laksi pathap asi tungda mathang pangal amasung dai yanthokpa ngamnabagi lambi yatuna thamgadabani haiba yare ko next panchayat ki marwal ahum panchayat ki marwal kaya lagi haiba taragadi panchayat ki marwal ahum layana khungadoini panchayat ki marwal ahum do kari no haraga namushi khumakadoini ko khwaidagi niyamba khungangi thakta gram panchayat laiganeba muna taji ko khwaidagi niyamba khungangi thakta gram panchayat laigani khwaidagi niyamba khungangi thakta kari laigani haiba taragadi gram panchayat laigani ana haigadeba adagi amuksu khungangi gantai ko muna taji ko next point number samda block ki thakta laibabuna block panchayat samiti kawaneba block ki thakta laibabuna khoina kari kauge haba targadi block panchayat samiti kawi ko block kana khoigi wangoi block kana ganatra leidana ko dum SDO STC ga mai magi leidana natra duga mayam stagi pula punjalaga mai magi district ki Imphal West ki oina Imphal West ki DC natra lamphenda tawraga director natra ka tawraga khoina OBC certificate tang thopa wairo domicile certificate income certificate adagi lawgi hingwangi khasna ke ka thiba computerized pata sing thopa ke doba loina na ba khoina DC da tawri singje magi district sing ki loi leijare dana ko side next point number laida jila gi haibadi district ki thakta leibabuna jila parishad kaweba jila gi haibadi district ki thakta leibabuna kari kawbage haiba taragadi khoina jila parishad kawena khungadoiba asigumba loisangsing miyamna sahi manga gi bot tawduna siamganeba ko haibadi dum samane ko sugumba jila parishad adagi panchayat samiti gram panchayat hariba khaliba jingje khoigi miyam jina bot tawraga loi khangadoineba bot tawraga khanba haibadi khoigi adum sugumba sidu magi khungangi magi leigre aduga mayang goina general election ana dum tawi handak sumu coming 2022 February March da muktara ka dina ko samaina bot tawraga sahi manga gi oina media khanbado adumaina sijo panchayat ki jijo sahi manga gi ne aba waiga doije okay mathangda yangaje gram sabha da kari amu haribano haibado yangaje khungangi thakta leiba revenue village haibadi lamgi khazna thiba akaknaba lam kharana pullaga siamba mafam aduda
ꯂꯩꯕ ꯆꯍꯤ 19 ꯁꯨꯔꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯌꯥꯎꯔꯒ ꯁꯥꯕ ꯂꯣꯏꯁꯪꯅꯤ or institutionꯅꯤ ꯑꯃꯨꯛꯇꯪꯒ ꯍꯥꯏꯒꯦ ꯈꯨꯡꯒꯪꯒꯤ ꯊꯥꯛꯇ ꯂꯩꯕ revenue village ꯍꯥꯏꯔꯒꯗꯤ ꯀꯗꯥꯏꯕꯨ ꯀꯧꯕꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤ ꯈꯨꯝꯃꯛꯀꯗꯣꯏꯅꯤꯀꯣ revenue village ꯍꯥꯏꯕꯗꯤ ꯂꯝꯒꯤ ꯈꯖꯅꯥ ꯊꯤꯕ ꯈꯣꯏꯅ ꯂꯩꯔꯤꯕ ꯂꯧ ꯍꯤꯡꯒꯣꯜꯁꯤꯡꯁꯤꯒꯤ ꯂꯣꯏꯅꯕ ꯈꯖꯅꯥ ꯊꯤꯗꯅꯀꯣ ꯆꯍꯤꯒꯤ ꯍꯥꯟꯅ ꯊꯤꯔꯝꯕꯁꯦ 2017 ꯐꯥꯎꯗꯗꯤ ꯂꯨꯄꯥ 10 ꯈꯛ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ 2017ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯈꯖꯅꯥꯁꯤꯁꯨ ꯑꯉꯛꯄ ꯌꯧꯅ ꯆꯥꯎꯈꯠꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟꯠ 14ꯒꯤ ꯃꯈꯥꯗ ꯂꯩꯕ 14 ꯑꯃꯗꯤ 14ꯒꯤ ꯃꯈꯥꯗ ꯂꯩꯕ ꯂꯝꯁꯤꯅ ꯆꯍꯤꯒꯤ ꯂꯨꯄꯥ 100 ꯊꯤꯕ ꯑꯗꯨꯒ ꯄꯣꯏꯟꯠ 14ꯒꯤ ꯃꯊꯛꯇ ꯂꯩꯈꯤꯕ ꯂꯝꯁꯤꯡꯗꯨꯅ ꯃꯥꯒꯤ ꯂꯝꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯠꯇꯣꯛꯑꯒ ꯊꯤꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯖꯅꯥꯁꯨ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛꯇꯪꯒ ꯄꯥꯔꯛꯀꯦ ꯈꯨꯡꯒꯪꯒꯤ ꯊꯥꯛꯇ ꯂꯩꯕ revenue village ꯍꯥꯏꯕꯗꯤ ꯂꯝꯒꯤ ꯈꯖꯅꯥ ꯊꯤꯕ ꯑꯀꯛꯅꯕ ꯂꯝ ꯈꯔꯅ ꯄꯨꯜꯂꯒ ꯁꯦꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯆꯍꯤ 19 ꯁꯨꯔꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯌꯥꯎꯔꯒ ꯁꯥꯕ ꯂꯣꯏꯁꯪꯅꯤ or institutionꯅꯦꯕꯀꯣ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯅꯦꯛꯁꯇ ꯌꯦꯡꯁꯤ ꯃꯁꯤꯕꯨ ꯈꯨꯡꯒꯪꯒꯤ ꯑꯥꯏꯟ ꯁꯚꯥ ꯍꯥꯏꯕꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯏꯅ ꯈꯪꯅꯩꯌꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯈꯨꯡꯒꯪꯒꯤ ꯑꯥꯏꯟ ꯁꯚꯥ ꯍꯥꯏꯕꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯏꯅꯁꯨ ꯈꯪꯅꯩꯌꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯅ ꯃꯁꯤꯒꯤ ꯊꯕꯛ ꯇꯧꯅꯅꯕ ꯃꯤꯌꯥꯝꯅ ꯚꯣꯠ ꯇꯧꯅꯔꯒ ꯁꯦꯝꯕ ꯂꯣꯏꯁꯪꯅꯤ ꯍꯥꯏꯕꯗꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯀꯣꯃꯤꯇꯤꯒꯨꯝꯕꯅꯦꯕ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯍꯥꯏꯁꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯅ ꯃꯁꯤꯒꯤ ꯊꯕꯛ ꯇꯧꯅꯅꯕ ꯃꯤꯌꯥꯝꯅ ꯚꯣꯠ ꯇꯧꯅꯔꯒ ꯁꯦꯝꯕ ꯂꯣꯏꯁꯪꯅꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯀꯃꯤꯇꯤꯒꯨꯝꯕꯅꯦꯕ ꯅꯦꯛꯁꯇ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃꯗ ꯃꯦꯝꯕꯔ 6ꯗꯒꯤ 19 ꯐꯥꯎꯕ ꯂꯩꯒꯅꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯁꯚꯥꯄꯇꯤ ꯄ꯭ꯔꯙꯥꯟꯅ ꯑꯣꯏ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃꯗ ꯃꯦꯝꯕꯔ ꯀꯌꯥ ꯂꯩꯒꯗꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯦꯝꯕꯔ 6ꯗꯒꯤꯅ 19 ꯐꯥꯎꯕ ꯂꯩꯒꯅꯦꯕ ꯀꯣꯜꯂꯤꯕ ꯖꯒꯥꯗꯣ ꯆꯥꯎꯔꯒꯅ ꯃꯦꯝꯕꯔꯁꯦ ꯌꯥꯝꯃꯅꯤ ꯑꯗꯨꯒ ꯀꯣꯜꯂꯤꯕ ꯖꯒꯥꯗꯨꯅ ꯄꯤꯛꯑꯒꯅ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯗꯣ ꯌꯥꯝꯃꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯑꯀꯛꯅꯕ ꯐꯤꯛꯁ ꯂꯩꯇ꯭ꯔꯤꯁꯤꯅꯤꯀꯣ ꯖꯒꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯂꯥꯛꯀꯗꯣꯏꯁꯦ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃꯗ ꯃꯦꯝꯕꯔ 6ꯗꯒꯤꯅ 19 ꯐꯥꯎꯕ ꯂꯩꯒꯅꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯁꯚꯥꯄꯇꯤ ꯄ꯭ꯔꯙꯥꯟꯅ ꯑꯣꯏꯒꯅꯦꯕ ꯀꯣ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯨꯟꯅ ꯇꯥꯁꯤꯀꯣ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯁꯚꯥꯄꯇꯤ ꯀꯅꯥꯅ ꯑꯣꯏꯒꯅꯤ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯙꯥꯟꯅ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃꯗ ꯃꯦꯝꯕꯔ ꯀꯌꯥ ꯂꯩꯒꯅꯤ ꯍꯥꯏꯔꯒꯅ 6ꯗꯒꯤꯅ 19 ꯐꯥꯎꯕ ꯂꯩꯒꯅꯤꯅ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯄꯟꯆꯥꯌꯠꯁꯤꯡꯅ ꯈꯨꯡꯒꯪꯒꯤ ꯊꯥꯛꯇ ꯆꯥꯎꯈꯠꯅꯕꯒꯤ ꯂꯝꯕꯤ ꯌꯥꯠꯄ ꯑꯃꯁꯨꯡ ꯃꯗꯨ ꯄꯥꯡꯊꯣꯛꯅꯕ ꯇꯧꯅꯕ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏꯅꯦꯕ ꯀꯣ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯒꯦ ꯄꯟꯆꯥꯌꯠꯁꯤꯡꯅ ꯈꯨꯡꯒꯪꯒꯤ ꯊꯥꯛꯇ ꯆꯥꯎꯈꯠꯅꯕꯒꯤ ꯂꯝꯕꯤ ꯌꯥꯠꯄ ꯑꯃꯁꯨꯡ ꯃꯗꯨ ꯄꯥꯡꯊꯣꯛꯅꯕ ꯇꯧꯅꯕ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯟꯆꯥꯌꯠꯁꯤꯡꯁꯤꯅ ꯈꯨꯡꯒꯪꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈꯨꯡꯒꯪꯒꯤ ꯊꯥꯛꯇ ꯆꯥꯎꯈꯠꯅꯅꯕꯒꯤ ꯂꯝꯕꯤ ꯌꯥꯠꯄ ꯑꯃꯁꯨꯡ ꯃꯗꯨ ꯄꯥꯡꯊꯣꯛꯅꯕ ꯇꯧꯕꯅ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏꯅꯦꯕ ꯃꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯇꯧꯔꯤꯕꯗꯤ ꯍꯛꯆꯥꯡ ꯅꯥꯏ ꯌꯦꯛꯇꯕ ꯃꯤꯌꯥꯝꯒꯤ ꯃꯁꯥ ꯐꯅꯕ ꯂꯝꯕꯤꯗ ꯊꯥꯎꯃꯩ ꯊꯥꯟꯕ ꯊꯣꯡ ꯁꯥꯕ ꯑꯃꯁꯨꯡ ꯁꯦꯝꯖꯤꯟꯕ ꯒꯨꯍꯥ ꯑꯃꯁꯨꯡ ꯄꯨꯈ꯭ꯔꯤ ꯇꯧꯕ ꯈꯨꯡꯒꯪꯒꯤ ꯂꯝꯕꯤ ꯁꯦꯝꯕ ꯑꯃꯁꯨꯡ ꯁ꯭ꯀꯨꯜ ꯁꯥꯕ ꯑꯁꯤꯅꯆꯤꯡꯕꯅꯤ ꯃꯨꯟꯅ ꯇꯥꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛꯁꯤꯡꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤ ꯈꯨꯝꯃꯛꯀꯗꯣꯏꯅꯤꯀꯣ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯇꯧꯔꯤꯕ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯃꯊꯧꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯅꯥꯏ ꯌꯦꯛꯇꯅꯕ ꯃꯤꯌꯥꯝꯒꯤ ꯃꯁꯥ ꯐꯅꯕ ꯂꯝꯕꯤꯗ ꯊꯥꯎꯃꯩ ꯊꯥꯟꯕ ꯊꯣꯡ ꯁꯥꯕ
ꯑꯃꯁꯨꯡ ꯁꯦꯝꯖꯤꯟꯕ, ꯒꯨꯍꯥ ꯑꯃꯁꯨꯡ ꯄꯨꯈ꯭ꯔꯤ ꯇꯧꯕ, ꯈꯨꯡꯒꯪꯒꯤ ꯂꯝꯕꯤ ꯁꯦꯝꯕ ꯑꯃꯁꯨꯡ ꯁ꯭ꯀꯨꯜ ꯁꯥꯕ ꯑꯁꯤꯅꯆꯤꯡꯕꯅꯦꯕ ꯃꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛꯁꯤꯡꯁꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯝ ꯄꯨꯂꯞ ꯈꯪꯖꯜꯂꯣ, ꯑꯗꯨꯒ ꯍꯌꯦꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃꯇꯪ ꯍꯥꯏꯌꯨ ꯍꯥꯏꯔꯒꯁꯨ ꯍꯪꯉꯛꯏꯕ ꯀꯣꯏꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃ ꯍꯥꯏꯔꯒꯅ ꯑꯃ ꯈꯨꯝꯃꯣ, ꯑꯅꯤ ꯍꯥꯏꯔꯒꯅ ꯑꯅꯤ ꯈꯨꯝꯃꯣ, ꯑꯍꯨꯝ ꯍꯥꯏꯔꯒꯅ ꯑꯍꯨꯝ ꯈꯨꯝꯃꯣ, ꯍꯪꯉꯛꯏꯕ ꯀꯣꯏꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯝꯃꯣꯀꯣ ꯁꯤꯗꯤ꯫ ꯃꯈꯣꯏꯅ ꯂꯧꯎ ꯁꯤꯡꯎꯕ, ꯁꯥ ꯁꯟ ꯌꯣꯛꯄ, ꯌꯨꯝꯗ ꯁꯨꯕ ꯊꯕꯛ ꯑꯃꯁꯨꯡ ꯀꯣꯑꯣꯄꯔꯦꯇꯤꯚ ꯆꯥꯎꯈꯠꯅꯕ ꯑꯁꯤꯅꯆꯤꯡꯕꯁꯨ ꯇꯧꯋꯦꯕ꯫ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯤꯁꯨ ꯄꯨꯂꯞ ꯈꯨꯝꯒꯗꯣꯏꯅꯤꯀꯣ, ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ? ꯁꯤꯁꯨ ꯂꯣꯏꯅꯃꯛ ꯄꯟꯆꯥꯌꯠꯅ ꯇꯧꯕ ꯊꯕꯛꯁꯤꯡꯒꯤ ꯃꯅꯨꯡ ꯆꯜꯂꯤꯅꯤꯀꯣ꯫ ꯅꯦꯛꯁꯇ ꯌꯦꯡꯉꯁꯤ ꯕ꯭ꯂꯣꯛ ꯑꯃꯁꯨꯡ ꯄꯟꯆꯥꯌꯠ ꯁꯃꯤꯇꯤ꯫ ꯕ꯭ꯂꯣꯛ ꯑꯃꯁꯨꯡ ꯄꯟꯆꯥꯌꯠ ꯁꯃꯤꯇꯤꯒꯤ ꯃꯇꯥꯡꯗꯅ ꯑꯃꯨꯛ ꯀꯔꯤ ꯂꯥꯛꯑꯕ, ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯗꯣ ꯌꯦꯡꯅꯁꯤ꯫ ꯁꯃꯤꯇꯤ ꯑꯁꯤ ꯃꯊꯣꯜ ꯑꯍꯨꯝ ꯅꯥꯏꯕ ꯄꯟꯆꯥꯌꯠꯀꯤ ꯂꯣꯏꯁꯪꯁꯤꯡꯒꯤ ꯂꯪꯗꯥꯏꯅꯦꯕ꯫ ꯁꯃꯤꯇꯤ ꯑꯁꯤ ꯃꯊꯣꯜ ꯑꯍꯨꯝ ꯅꯥꯏꯕ ꯄꯟꯆꯥꯌꯠꯀꯤ ꯂꯣꯏꯁꯪꯁꯤꯡꯒꯤ ꯂꯪꯗꯥꯏꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯃꯤꯇꯤ ꯀꯔꯝꯕ ꯁꯃꯤꯇꯤꯅꯣ ꯍꯥꯏꯔꯒꯗꯤ ꯕ꯭ꯂꯣꯛ ꯑꯃꯁꯨꯡ ꯄꯟꯆꯥꯌꯠꯀꯤ ꯁꯃꯤꯇꯤꯅꯤꯀꯣ꯫ ꯃꯁꯤ ꯃꯊꯣꯜ ꯑꯍꯨꯝ ꯅꯥꯏꯕ ꯄꯟꯆꯥꯌꯠꯀꯤ ꯂꯣꯏꯁꯪꯁꯤꯡꯒꯤ ꯂꯪꯗꯥꯏꯅꯦꯕ ꯂꯪꯗꯥꯏ ꯍꯥꯏꯔꯒꯗꯤ ꯑꯃꯒ ꯇꯥꯏꯁꯤꯟꯅꯕꯗꯣ, ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ? ꯑꯩꯈꯣꯏꯒꯤ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯥꯁꯤꯒ ꯃꯁꯥ ꯃꯎ ꯀꯩꯀꯥꯁꯤꯡꯒ ꯀꯅꯥꯅ ꯇꯥꯏꯁꯟꯅꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯁ꯭ꯇꯦꯝꯅ ꯇꯥꯏꯁꯟꯅꯍꯜꯂꯤꯗꯅꯀꯣ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯅꯥꯀꯣꯏꯅꯅ ꯈꯟꯕ ꯃꯤꯍꯨꯠꯁꯤꯡꯅ ꯁꯥꯕ ꯄꯟꯆꯥꯌꯠ ꯁꯃꯤꯇꯤ ꯑꯃꯅ ꯋꯥꯌꯦꯟꯒꯅꯦꯕ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯕ꯭ꯂꯣꯛ ꯑꯃꯁꯨꯡ ꯄꯟꯆꯥꯌꯠ ꯁꯃꯤꯇꯤꯁꯦ ꯀꯅꯥꯅ ꯋꯥꯌꯦꯟꯕꯒꯤ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯥꯀꯣꯏꯅꯅ ꯈꯟꯕ ꯃꯤꯍꯨꯠꯁꯤꯡꯅ ꯁꯥꯕ ꯄꯟꯆꯥꯌꯠ ꯁꯃꯤꯇꯤ ꯑꯃꯅ ꯋꯥꯌꯦꯟꯒꯅꯦꯕ꯫ ꯅꯦꯛꯁꯇ ꯌꯦꯡꯁꯤ, ꯅꯦꯛꯁ ꯄꯦꯖ ꯅꯝꯕꯔ 25ꯇ꯫ ꯄꯟꯆꯥꯌꯠ ꯁꯃꯤꯇꯤ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯡꯁꯤꯡ ꯂꯩ ꯄꯟꯆꯥꯌꯠ ꯁꯃꯤꯇꯤ ꯑꯁꯤ ꯁ꯭ꯇꯦꯠ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯂꯩꯗꯅꯀꯣ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯃꯤꯡꯁꯤꯡꯁꯨ ꯂꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯃꯤꯡ ꯊꯣꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯅ ꯇꯧꯔꯤꯕ ꯋꯥꯛ ꯅꯠꯇ꯭ꯔꯥ ꯆꯞ ꯃꯥꯟꯅꯩꯑꯕ, ꯒ꯭ꯌꯥꯟ ꯇꯥꯏꯀꯣ? ꯊꯕꯛꯇꯤ ꯆꯞ ꯃꯥꯟꯅꯩ, ꯑꯗꯨꯕꯨ ꯃꯃꯤꯡꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯣꯜꯂꯦꯕ꯫ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯄ꯭ꯔꯙꯥꯟꯁꯤꯡꯅ ꯃꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅꯦꯕ꯫ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯄ꯭ꯔꯙꯥꯟꯁꯤꯡꯅ ꯃꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅꯦꯕ꯫ ꯃꯁꯤꯅ ꯃꯨꯟꯅ ꯌꯦꯡꯁꯤ꯫ ꯃꯁꯤꯗ ꯁꯦꯗ꯭ꯌꯨꯜ ꯀꯥꯁ ꯑꯃꯁꯨꯡ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯃꯁꯨꯡ ꯀꯣꯑꯣꯄꯔꯦꯇꯤꯚ ꯑꯃꯁꯨꯡ ꯂꯝ ꯑꯗꯨꯅ ꯀꯣꯟꯕꯗ ꯂꯩꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯒꯅꯦꯕ꯫ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ? ꯃꯨꯟꯅ ꯇꯥꯁꯤ, ꯑꯃꯨꯛꯇꯪꯒ ꯍꯥꯏꯔꯛꯀꯦ꯫ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛ ꯑꯃꯁꯨꯡ ꯄꯟꯆꯥꯌꯠ ꯁꯃꯤꯇꯤꯁꯤꯗꯩꯗ ꯀꯅꯥ ꯃꯅꯨꯡ ꯆꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯁꯦꯗ꯭ꯌꯨꯜ ꯀꯥꯁ, ꯑꯗꯒꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯁꯤꯡ, ꯅꯨꯄꯤꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯃꯁꯨꯡ ꯀꯣꯑꯣꯄꯔꯦꯇꯤꯚ ꯑꯃꯁꯨꯡ ꯂꯝ ꯑꯗꯨꯅ ꯀꯣꯟꯕꯗ ꯂꯩꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯒꯅꯦꯕ ꯃꯉꯣꯟꯗ ꯀꯣꯜꯂꯤꯁꯦ꯫ ꯄꯟꯆꯥꯌꯠ ꯁꯃꯤꯇꯤꯅ ꯃꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯗꯒꯤ ꯈꯟꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯆꯤꯌꯔꯃꯦꯟ ꯍꯥꯞꯀꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯄ꯭ꯔꯃꯨꯈ ꯍꯥꯏꯅ ꯈꯪꯅꯒꯅꯦꯕ꯫ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯒꯦ, ꯄꯟꯆꯥꯌꯠ ꯁꯃꯤꯇꯤꯅ ꯃꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯗꯒꯤ ꯈꯟꯕ ꯃꯤꯁꯛ ꯑꯃꯕꯨ ꯆꯤꯌꯔꯃꯦꯟ ꯍꯥꯞꯀꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯄ꯭ꯔꯃꯨꯈ ꯍꯥꯏꯅ ꯈꯪꯅꯒꯅꯦꯕ꯫ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ? ꯑꯩꯈꯣꯏꯒꯤ ꯆꯤꯌꯔꯃꯦꯟꯁꯤꯕꯨ ꯑꯇꯣꯞꯄ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯃꯨꯈ ꯑꯅ ꯀꯧꯏꯀꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯃꯨꯈ ꯅꯠꯇ꯭ꯔꯒꯅ ꯆꯤꯌꯔꯃꯦꯟꯁꯦ ꯀꯅꯥꯅ ꯍꯥꯞꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯟꯆꯥꯌꯠ ꯁꯃꯤꯇꯤ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯦ ꯃꯁꯤꯗꯒꯤ ꯈꯜꯂꯒ ꯍꯥꯞꯄꯤꯑꯅ ꯍꯥꯏꯒꯗꯣꯏꯕ꯫ ꯅꯦꯛꯁꯇ ꯑꯃꯨꯛ ꯌꯦꯡꯁꯤ꯫ ꯄꯟꯆꯥꯌꯠ ꯁꯃꯤꯇꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛꯇꯤ ꯃꯁꯤꯅ ꯀꯣꯟꯕ ꯂꯝꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯄꯟꯆꯥꯌꯠꯁꯤꯡꯅ ꯄꯥꯏꯈꯠꯄ ꯊꯕꯛꯁꯤꯡ ꯆꯨꯡꯁꯤꯟꯅꯍꯟꯕꯅꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯁꯤ,
पंचायत समिति की मरुइबा थबक्ति मसीना कोनबा लमगी मनुंगदा लैबा पंचायत सिंगना पाइखतबा थबकसिंग चुंगसिनहनबने अदुना पंचायत समिति की मरुइबा थबकसिंग करिनो हाइबा तारगदि पंचायत समिति की मरुइबा थबक्ति मसीना कोनबा लमगी मनुंगदा लैबा पंचायत सिंगना पाइखतबा थबकसिंग चुंगसिनहनबने खुंगदोइबा मसीना कोलिबा lamgi saukhatnaba thawrangsing siamba amasung makhoisi state sarakarna yaraba matamda pangthokpa asina singbana masigi mathaune amuka hanna paje masina kwaliba lamgi saukhatnaba thawrangsing siamba amasung makhoisi state sarakarna yaraba matamda pangthokpa asina singbana masigi mathaune masina kuanba lamda community development program sing pangthoknaba dai lawgadabane ko kayuma thabang taw matamda mai magi community do dugi development program sing pangthokpa ju yai habane ko next da yangji jila parishad amu yangji panchayat ki mathang ahum naibada masina khwaidagi makuni amasung district panchayat district development council haina su khangnai amuktang ka hana paje panchayat ki mathang ahum naibada masina khwaidagi makokne aba पंचायत की मथांग अहुम लेबदा कनाना ख्वाइगी मकोकता लेगे हाइबा तारगदि जिला परिषद हाइगदोनिको अमसुंग डिस्ट्रिक्ट पंचायत डिस्ट्रिक्ट डेवलपमेंट काउंसिल हाइनासु खांगनायबको ख्वाइगी जिला परिषद सिबु करी करी हाइरगजु खांगनागे हाइबा तारगजु डिस्ट्रिक्ट पंचायत डिस्ट्रिक्ट डेवलपमेंट काउंसिल हाइनासु खांगनायबा मसी तौबगी मवोंग स्टेट की खेनायबा स्टेट की ओइना तिलोइना खेनारेको त्यांदारेको स्टेट की खेनाय अदुबु महौसाना मसीगी मेंबर सिंगदी मसीगी लमना कोनबा पंचायत समिति की मिहुसिंग स्टेट की आइन सभागी मेंबर सिंग जिला अदुगी मसिया नत्रगा अपुनबगी पार्लियामेंट की मिहुसिंग लौसिलबा को शेड्यूल कास्ट शेड्यूल ट्राइब की मिहुसिंग नुबीसिंग कोऑपरेटिव सिंह की मिहुसिंग अमसुंग डिपार्टमेंट सिंह की मिहुसिंग ना वोइगनेबा अमुक्तंग पारके सेंटेंस से कितंग सांगे अदुबु लुबदी वोइदे यंगजिको अदुबु महौसाना मसीगी मेंबर सिंगदी मसीगी लमना कोनबा पंचायत समिति की मिहुसिंग स्टेट की आइन सभापति मेंबर सिंह जिला अदुगी मसियत नत्रगना अपुनबगी पार्लियामेंट की मिहुसिंग लौसिलबा शेड्यूल कास्ट शेड्यूल ट्राइब की मिहुसिंग नुबीसिंग कोऑपरेटिव सिंह की मिहुसिंग अमसुंग डिपार्टमेंट सिंह की मिहुसिंग ना वैगनी हाइबा असिगुम्बा मेंबर सिंगदगी जिला परिषदना मसीगी सभापति खनगनी अमसुंग मधुना प्रेसिडेंट वोइना खंगनगनी अमुक हना पागे असिगुम्बा मेंबर सिंगदगी जिला परिषदना मसीगी सभापति खनगनी अमसुंग मधुबु प्रेसिडेंट वोइना खंगनगनी अबको ngसागी खोगी जिला परिषद कमाय तो खलक हाबा तारगदी ngसागी लौखलिबा कांगुप सिंजे मसीदगी जिला परिषद खलानी को जिला मसीगी जिला परिषद सिदगी अदुदगी सभापति खलानी अदुगा सभापति दो गदाइको अमसुंग सभापति दुबुनेबा खोइना कनोइना प्रेसिडेंट ओइना मु लौरकदोइजे नेक्स्ट जिला परिषदना मसीगी लमना कोनबा पंचायत समिति सिंगी थबकसिंग सुंगसिनहनबा अमसुंग मसीगी मखादा चौखत थौरांग कया सोइदना पांथोनबा यंगसिली जिला परिषदना करी तौबगे हारगना सिखुंगदोइनिको जिला परिषदना मसीगी लमना कोनबा पंचायत समिति सिंगी थबकसिंग पुनसिलहनबा अमसुंग मसीगी मखादा
ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯌꯥ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯅꯕ ꯌꯦꯡꯁꯤꯜꯂꯤ ꯃꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯄꯟꯆꯥꯌꯠ ꯁꯃꯤꯇꯤꯁꯤꯡꯒꯤ ꯕꯖꯦꯠꯁꯤꯡ ꯃꯁꯤꯅ ꯌꯦꯡꯁꯤꯟꯒꯅꯦꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯕꯖꯦꯠꯁꯤꯡ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤꯁꯤꯡꯁꯤꯁꯨ ꯑꯃꯨꯛ ꯃꯁꯤꯒꯤ ꯄꯟꯆꯥꯌꯠ ꯁꯃꯤꯇꯤꯁꯤꯅ ꯌꯦꯡꯁꯤꯟꯒꯗꯣꯏꯕ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯇꯣꯞꯄ ꯃꯁꯤꯒꯤ ꯋꯥꯌꯦꯟꯕꯒꯤ ꯊꯕꯛꯁꯤꯡꯗꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯑꯃꯁꯨꯡ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤꯡ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯗꯒꯤ ꯃꯊꯪꯗ ꯗꯥꯛꯇꯔ ꯈꯥꯅꯥ ꯃꯆꯥꯁꯤꯡ ꯂꯤꯡꯈꯠꯄ ꯑꯃꯁꯨꯡ ꯍꯤꯡꯍꯟꯕ ꯃꯊꯪꯗ ꯂꯧꯈꯣꯡ ꯇꯧꯕ ꯑꯃꯁꯨꯡ ꯂꯝꯕꯤ ꯁꯦꯝꯕꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯁꯤꯗꯩꯗ ꯍꯥꯏꯔꯤꯕ ꯃꯨꯟꯅ ꯇꯥꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯟꯆꯥꯌꯠ ꯁꯃꯤꯇꯤꯒꯤ ꯃꯥꯒꯤ ꯃꯊꯧꯁꯤꯡꯁꯦ ꯀꯣ ꯄ꯭ꯔꯥꯏꯃꯥꯔꯤ ꯑꯃꯁꯨꯡ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤꯡ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯗꯥꯛꯇꯔ ꯈꯥꯅꯥ ꯃꯆꯥꯁꯤꯡ ꯂꯤꯡꯈꯠꯄ ꯑꯃꯁꯨꯡ ꯍꯤꯡꯍꯟꯕ ꯑꯗꯒꯤ ꯂꯧꯈꯣꯡ ꯇꯧꯕ ꯑꯃꯁꯨꯡ ꯂꯝꯕꯤ ꯁꯦꯡꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅꯦꯕꯀꯣ ꯑꯣꯀꯦ ꯃꯁꯤꯗꯩꯗ ꯂꯣꯏꯁꯤꯜꯂꯁꯤ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯑꯣꯀꯦ ꯑꯣꯜ ꯑꯣꯐ ꯌꯨ ꯊꯦꯡꯛꯁ